ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯗ ꯆꯍꯤ 5-6ꯀꯤ ꯃꯇꯨꯡ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯉꯁꯤ ꯁ꯭ꯇꯦꯖꯇꯒ ꯀꯥꯔꯒ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯨꯛ ꯇꯧꯗꯣꯏꯁꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝꯁꯦ ꯏꯁꯩ ꯑꯅꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯁꯩꯁꯛꯄꯤꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ಶ್ರೀಮತಿ ꯃꯤꯅꯥꯛꯁꯤ ꯑꯍꯧꯕ ꯈꯨꯕꯥꯛꯀ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ ꯃꯤꯅꯥꯛꯁꯤꯒꯤ ꯐꯖꯔꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯂꯝꯕꯤꯁꯤꯗ ꯊꯥꯒꯠꯆꯔꯤ ꯂꯥꯛꯑꯣꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯐꯝ ꯑꯁꯤꯗ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯤꯅꯥꯛꯁꯤꯅ ꯀꯣꯛꯂꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯆꯥꯛꯄꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯏꯁꯩ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯈꯔ ꯁꯨꯝ ꯂꯥꯡꯈꯠꯁꯤꯀꯣ 1 2 3 ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯒꯤ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯧ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯁꯤꯗ ꯏꯁꯩ ꯑꯃꯅꯤꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ
ใช่หมัน Rabunia. Isa'y matang mati ng tangtagay ko. Sina, aiko'y pabong kasi pabong na tangbirag ba ni ay na tayo na sakit ba naman na sumpang jaba ay tari ko. Mati ang Pagsari, minagsigig, pasarabay si Mataw ng Kulong, pagpiramin. Oh, kumang taga. tumdana layurabi aibu pachoigi nene amadi pachoigi mausingna isai amanidang sakpiyo haidana haibirakpagidamakta yam thagacheri isai amanido saklubadagidi mutche adum onda laigidana kramain togdoino bu khangde adubu yam thagacheri mayam pumnamakpu aibu support tawbikibado numituda yam thagacheri thank you